Lum lum lauba khonjel hakchang da fitting oina setliba formal dress yengbada tanap pakhang machane ehen thoiba Yaireima hoidagi de junior oigani masana le yengba nungaiba figure ni gym sanabagi thiktha phallaba sabani maitai wahaida hairaga nungsa saban taba haibadumak oi masana na tanan tena kakriba sam aduga maninglomda puthaduna hatkriba kokthaki sam adu nupa tho ilemi anganga oibaga yengbada yamna nungaire ehen thoiba auba nupi makhaide kenaba soidrabani ehen thoibana permission lawrakpa adu ta Yaireima adubu mahakki mamaido non khalakpa tawdana fat hairei changlo Yaireima gi yathang fanglabada ehen thoibadu tapna nokladuna changlai Yaireima amuksu hairei chair da phamo ehen thoiba makhutna chair do haifet chingthoklaga phamtharaduna khumjarei thank you ma'am Yaireima tapna hairei somgi resume do pisanbiro haifeting jage ahen thoiba tapna magi resume edo Yaireima do lanchili Yaireima tapna ngahak ahen thoibigi resume certificate sing do mathang hak matam lauduna munna yenglai aduga hairei post asigi di somyam qualified oire aina pambadu makthole adubu management gi thabak sida fesar oibra natraga chaikya gi experience lerak bagi som ahen thoiba tapna khumlai ma'am I 3 years ke experience lejare isamag Indian Institute of Management Ahmedabad ki business college da MBA losinjaraga private firms kharada su matam khara thabak pujaramle Yaireima tapna hairei tawbai budi aigi jewelry house asina pambase female manager ne adu post asige chanaba miyoi sai qualify oiba laktabana mail application ju lawjarakpani nupi dadi kaya thainatre adu nah thabak haiba wahai asida nangi moi piu tase Yaireima na hanglakliba wahang adu ahen thoiba tuminna taraba matungda tapna paukhum pirei ma'am aigi mot oina thamjarabada thabak haibase kathokpane haibadi dedication ne thabak haibase khoi pikpadagi hauraga khoidagi chaure hariba post adu fauba aikhoina respect to fam thoi masida sinfam yenglaga mi amagi status le fam thokte discriminate to fam thokte adubu tawriba sinfam thabak aduda pukning hakchang lopna tawbusu changi English ki proverb ta hainari work is worship adu ma'am aigi oina su chindangang le haiduna hektamak thajabasu tawbigano aigi chance ado ma'am na pibirabadi thabak no oina uchage action speaks louder than words haibasida ihagna chena thajaje Yaireima ahen thoibagi wahaida penjeraduna sat hairei well said aduga mathangi aigi wahang asina chawkhraba India gi maming lairaba private firms amadi company singa se kantholaga pikraba Manipur sida hangjaba aigi sanagi dukan asida matik chana qualify oiraba somna apply tawbirakpagi maram adusu thambiyo handaki Yaireima gi wahang ase ahen thoibana fat khumbada khumpham khangdaba wahang oina thoklare chumi asengba wani pikraba jewelry house sida magi qualification hentok pathok pa haibadu oi wakhal haifit khanthare ahen thoiba singna khumlai ma'am aigi imale pa iram tamasibu thamoisina nusijaba miyo oje kaidonungda aina mamal yamlaba awang bathaki company singda thabak tawduna chawna pe phangba do pamlude aidi supna khaki aigi e singa naksinana amaga tathok tasin tawduna thabak tawba do pamjarubagine ahen thoibagi pakhum aduda Yaireima na machin baladu kanglap nukladuna hairei phare somda aikhaithuna paw mahaijarak lage matam do ngai biro ahen thoiba nukladuna thank you ma'am asi hairam laga ahen thoiba du thokre Yaireima mahakki makhut khusa singduna magi khadangda naladuna ahen thoiba bu tungdagi mamit khujinna munna yengduna lehawi lamdam tamna leinarabasu thamoigi mari anidude khaklap thoknaba ngamnade tamnaraga henba nungsibagi magunni langlen magi yambungcha sinthoibagi mapau amatang tajeningduna leibane
mahakna anganga oibaga kanada sumagi thamogi warido ngihak pothajanaba tampham leijade mahakna nurse tamlibase poirai nursing institute tani Yaireima hogi jewelry house adudagi kilometer ama makhai muktang nilapnari base numitto langlen mamanabi amaga pochei chanaba achapot leiba institute manungdagi thorakpani tanjasu Yaireima su jewelry house dagi mahaki card thaudoraklaga mayum lomda halakpani langlendo dukan achauba amadagi pochei khara leiraga thorakpa tanja oiraduna Yaireima na hek urure ema langlen na tabrane asiba manida langlenida asi hairaga mage cardo tapna lambina kanta thaijinduna khamlaga langlen hoina leiriba manak aduda changsila e duga kaure langlen kaurakliba maike dumda mamai du fat on chilai maduda machem si Yaireima oirambaduda ingangakladuna kaure ema ichemche yam thajadi karam kan thokpirapono ichemche na ba pharaba wadu hairaga langlendo mabukning nungsiraduna mapira chelai Yaireima du langlengi matawaduda nungsiraduna tapna themlai aima angaubi mapige ira chendanaga tawi kapkanose ichemsi naba mapung phana phare tamani ganangadi yumda leirabra kadaida leige ningsing babudi yam ningsing enoibo adu amukta noigi nanakta lake khanbasa thabak sing asida hekta ngamde langlendo momon nokladuna haire ichemse aikoi haki yumda oina khoitamaga punna leire ado aidi sida nursing tawriye hostel da leye Yaireima harauna ema nangbu nurse tamliba phareda kadaida tamlibano nangna sida leiramlisina karigino langlen tapna khomjare ichemse to asidagi poirei nursing institute sida tambane chahi ni subada ngairiye Yaireima nokladuna pharene inauna sumaina leirambase ichemse ki thamoi se pele tasena nate nangbu aikhoi sinthoibaga pau phaunabro Yaireima di chamna hangbani adubu mapau taningbana chakchaduna leiriba langlengi thamoido singyang sinbagum thokre tapna peri peri khomlai ichemse khoi tamona yambong jaga pau phaunaba yaroina thinge ai phauna de ado aina tumina phauna dawsu phone number su leina die ipang pangna khomdorakliba langlengi pakum aduda Yaireima nokladuna nang tamona thingledude naina sing tambanina naida kaini haiduna thingboiramgane kadai nangi number do ichemsi da piro phone di pahen bana tro langlen tapnu khomjare pahele adu matam piragane adum di pahende asi wari saraga Yaireima langlengi number do ma ke phone da save tawsheli aduga hairei phare langlen ichemsi school lomda so ngihak gyawrige tawbane nang sasat kro ichemsi hore nongonda call torage tamani su aina hangle tambiu nong musangbada koithoro babungna su nanga tamani ga yam hangbane langlen tapna khomlai oi ichemsi ai tamoda haige adu ichemse tamola leibadi pau phauna bra khoidana hanmuk laklame icham chamba langlen gi wahangdo Yaireima pakhum amuk piramdre sat hairei langlen ichemsi satlage noisu phajana layuko ngausinaganu ko se yambudi yamde lupa lising ani khaktane nangi awara palaina langlen paisa do ubada phat hare ichemse paisa gi di yarni pibiramano tamona bi baisu yam leiri Yaireima nungsina hare se nangi duna nangi tamona piba sina aina inauba nusiduna pibane se paisa si lawshelo natradi ichemsi yam nungairaroi inaugi awara pama leibada phone number su leirabanina hekta hairao wadu tabadagi machemsi Yaireima na nungai khraroi khanduna paisa du lawe langlendo asumna ngihak wari saramlaga Yaireima du chatkre langlen chu mama nabiduga loinana institute manungda changkre numidang matam oirakle hostellarsing chana thaknaba loidura phamung kaduna magi kada mana thokpa leinare lairik pabusu yaure kharana phone da dil lenduna leibasu yaure langlen su lairik pagi haiduna
लाइरिक तु ममांगदा थमलदुना असम उइबोय करिबोय तौदुना येंगदुना लेरि तंजादुदा खंगाउदना मागे फोन की पेटो कॉल लापगी ब्राइवेट सलाई हाइफेट उइरुम तौरुबगा खंगप्रेक खंगे लांगलेंदो अननोन नंबर अमा कॉल लापदु उरे करिसु खंजिलुबा तौदना कॉल दु फट कक्थली लांगलेन हेककपगा अमुसु तवशिलाई लांगलेंदो तुमगा तुमनिंगबगा सावरंग युरंग खमे हेलो कॉल दु नुपा अमगी कॉल ने फट लाउना कॉल तौरकलिबा नुपा दुना हाइरे हेलो सिस्टर आइगी थमोइसे टिका मुक्ता थादोपियो हाइगिना कॉल तौजरकपने सिस्टर दा लांगलेंदो खंजेल दु ताबदा मसासो ममित मनागा सिंगी याम तपना नंगशिना कवे यामुंजा चुमे कॉल तौरकलिबदु सिंथोइबने माक मचेमसी याइरेमागा लांगलेनगी वारी सारुरगा थवोइना मचेमसीदगी नंबर अदु लौरदुना तौरकलिबने सिंथोइबसु तपना खमे हाउने लमहेनबे लांगलेन खंगाउदना फट सावरंगना हाइदोके पुफतबा यामुंजा सिंथोइबदो मागे लांगलेनगी साउना ओइनरकबा मतौदुदा सीथा नोकलाई खरिनो पिक्ट्रो अदु याम इसौ कारिदुना लांगलेन पिक्ट्रुगा कौरकपदुददे हेन्ना सावरई यारे यामुंजा पिक्सु पिक्तबे आइबो पिक्ट्रु काइना नते यामुंजा असुकोइबा मतमसे कैदौबैनो पाउय अमता फाउबिरक्ट्रिबसिबो सिंथोइबा तपना खुमलई कैदोइ पाउइनो येंगो हेक जंखिबगा आई एग्जाम थाबे प्रिपरेशन तौरे अमु इचमसी याइरेमा लेयंगबगी कोइचेन अमु चेनबे यावरे अदुदै एग्जाम फामले दाउ याबदै डीएनए सेलेक्शन फांगले अदुदै ट्रेनिंग की चे अमुक लागले अस मयाम सिदने संखिदबने मी पिक्ट्रु नंगबो साउनु हाइबने लांगलेन फट खुमलई ओ साउरे आइदी याम साउरे सिंथोइबन नोकलदुना नसक खुतिदुगा साउबै पैबुदुगा येंगबद फिबम अम तारमलै हाइवाने अमुक्ता नॉर्मल ताउमी नंगबो लांगलेन वांगांग नखिजे हेक लाउना कपथोरकले सिंथोइबा लांगलेन कपदु तारदुना तपना थेमलै ताब्रो लांगलेन आइगी नुसिबि ताब्रो हाइरगा अया खुमक्ति से खुमो हाइबा यामुंचा नुसिद्रबो नंगबो लांगलेंदो सुसु तौदुना खुमलै यामुंचा नुसिबैने आइगी मितगी पी तारकलिबसे आई कपै खनबसे पी फाउनंगी मिचंगदा लेपख्रा माले हेक्ता खामचिनबा नंग औथे नंगबो हेक निंगसिंगलकपगा हेक्ता तारे खंब्रा सिंथोइबना नुसिना हाइरे से कपकनो नंगी पीदो याम पामुइ हाइबा करिगे अरेंबदा ताहालेनो आइसो नंगोंदै लापना तामना लैबसे कया मोय खंब्रा नंगे वखलतने खल्लगैना मफमसिदा लैबगे थौना ओइरिबसे आई हंदक सुती थोरकने हंदकती नंगबु पुखाइरगा कोइ खाइगे सल्ला इतुसे अमुफा आई गरी मनगा नमफनद्रि वादु ताबदा लांगलेंदो थिक नोकथरई यामुंचा आई नंगना लाकबा ngaइरमदोइने आइसु हौजिकति तामोना नर्स तमली हॉस्टेल दा लैरि हायंग नंगना ट्रेनिंग हेक लोइबगा आइबु लौबा लाओ सिंथोइबा तपना हाइरई लाकनिये सोइदना नुमितो ngasimak hekto oheningida nangna ka oinaraga yambungcha cha lejare kaina as aidiba thabaka chaloida suru nairaga nanakta dum leidoine langlen fat hairei yarese ngausinano ayamuk tumlage hayang amuk pa phaunarase mem lakladi mewa tarane kuire haiba yamungcha sinthoi ba phat khumlai phare phajana potharo love you baby लांगलेन मोमोन नोकलदुना फोनदु फटकाई खंगदे महाकी थमोइदा चोंगलिबा मिहोलदु ngasiदी मखोन थोकपुगुम तौरकले मसादु पोथावम खंगजद्रे महाकी मोंदु चेचेत मथानुंदा कोनछिलगा मागी यंबुंग चाबो निंगसिंगना तपना मोमोन नोकतुना ममित अदु इसिनख्रे अरोनबा मफम अमदने रॉबर्टो व्हीलचेयर अमदा फमलदुना लैरे मनाक अदुदा मियोय खरसु इकोय क्वेश्चनदुना लेपतुन लैरे रॉबर्ट मखुता पाइरिबा योलिकलिदो गर लेप लैतना थकचेले अदुगा करेमनदुना हाइरे
amabu oirabasu ai siyaudrabase makhoi gi marai bak thibani Heereima so aina hatok pikredana aina jail dagi nan thorak labanina aina kari among torakpagi haibado mami thitna ujarakane Yaireima nang naibu singnabasu sare Sridam Bindabonda leigi dolaido tungduna chatlokon hakso nachigi matung inaduna Robert jail dagi nan thorakpa numitto mahakna lambida jelakpada garina thomdatkibani thaudok aduda mahakki makhong adu sathina sokhibani chummi mahakna nan thorakliba adu thawoina police ka sarau sinaduna nan thorakibani matam adudai police na mahakpo wanted lauthutuna koitan tanabadagi magi mapabungna mahakpo lona tumina lotuna layeng lakhi adubu papna papchai haiduna mahakki makhong adu nama kakhibani haujiti chatpa ngamdre Robert to wheelchair da phamduna phattaba plan kaya tauraduna Yaireima bu manghanaba wakal sikha khanduna laikre karigidamak mahakna Yaireima bu asuk thine yeklibano haiba mahaktana khangi aigi punchi sibu asiyongna laikha tahanba police na lupa la kaya gi reward lauthutuna aibu phanabo koi thithianba aigi mungi ijat saman bomna mokhanba Yaireima nangi mungso Robert na angam sakti tawduna manghangani asi hairaduna Robert tu khakna nokle haina balai phattaba migi hidak laite masagi asoibadi udana chumle haiduna wa kaya ngang disakli Robert tu tanjaduda nupa majang silaktuna phone ama lakle haiduna Robert tapi Robert tapna phone du receive tawrutuna tapna kawe Nanao nahak mai paklabra oh pare checkshina layo aina sinaba thabak kudingma matang pangthorakani haibagi thajaba aina nangon thamliko good aduni step by step aina kari tawrakadagi haibada soidana nangon hairakani phajana layo majobi khoidi kamdore oh pare ana ye kya hangano pungning sontharoshi pumna mag aikhoina ngamgadabani asumna wari do ngai hak sanaraga phone adu thamna kre